ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯁꯪꯒꯣꯝꯒꯤ ꯑꯆꯧꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯁꯪꯒꯣꯝꯒꯤ ꯃꯇꯥꯡꯗ ꯂꯥꯛꯂꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯃꯃꯤ ꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯔꯨꯑꯣꯏꯅ ꯀꯔꯅꯥꯇꯀꯥꯅ ꯆꯤꯡꯕ ꯃꯐꯝ ꯀꯌꯥ ꯑꯃꯗꯗꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯀꯟꯅ ꯑꯣꯏꯔꯛꯂꯤ ꯃꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯛ ꯑꯃ ꯑꯣꯏꯅ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯁꯪꯒꯣꯝꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯄꯤꯄꯜꯗ ꯀꯔꯥꯏ ꯐꯥꯎꯕ ꯆꯩꯊꯦꯡ ꯄꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯇꯦꯟꯇꯛꯅ ꯅꯣꯂꯦꯖ ꯈꯔꯗꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗ ꯌꯦꯡꯕꯤꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯈꯤꯁꯤ ꯃꯌꯥꯝꯅ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯑꯁꯤꯗ ꯐꯧ ꯆꯦꯡꯅ ꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤꯕꯨ ꯍꯦꯟꯅ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯁꯤꯒꯨꯝꯅ ꯋꯥꯏꯠ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯅꯁꯨ ꯑꯃ ꯁꯦꯝꯈꯤ ꯍꯥꯏꯔꯤꯕ ꯋꯥꯏꯠ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤꯕꯨ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯂꯧꯈꯠꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯣꯄꯔꯦꯁꯟ ꯐ꯭ꯂꯠ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯋꯥꯏꯠ ꯔꯤꯚꯣꯂꯨꯁꯟ ꯑꯁꯤ ꯂꯥꯛꯈꯤꯕꯗꯒꯤ ꯍꯥꯟꯅ ꯏꯟꯗꯤꯌꯥꯗ ꯏꯁꯥꯅ ꯁꯤꯖꯤꯟꯅꯅꯕ ꯐꯥꯎꯕ ꯀꯣꯟꯅꯔꯝꯗꯕ ꯁꯪꯒꯣꯝ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯪꯒꯣꯝ ꯄꯨꯊꯣꯛꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ 2-3 ꯑꯁꯤꯗ ꯁꯪꯒꯣꯝ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯟꯗꯛꯇ ꯅꯧꯅ RBIꯅ ꯊꯣꯛꯈꯤꯕ ꯐꯨꯗ ꯏꯟꯐ꯭ꯂꯦꯁꯟꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯌꯦꯡꯂꯒ RBIꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯗꯨꯗꯤ ꯐꯨꯗ ꯏꯟꯐ꯭ꯂꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯂꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯁꯪꯒꯣꯝꯒꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯈꯠꯂꯛꯄ ꯑꯁꯤꯁꯨ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯐ꯭ꯂꯦꯁꯟ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯝꯒꯦ ꯑꯩꯈꯣꯏꯅ ꯏꯟꯐ꯭ꯂꯦꯁꯟ ꯍꯥꯏꯕ ꯑꯁꯤ ꯃꯩꯇꯩꯂꯣꯟꯗ ꯏꯁꯝ ꯁꯝꯅ ꯄꯣꯠ ꯇꯥꯡꯈꯠꯄ ꯍꯥꯏꯕ ꯑꯁꯤꯅꯤ ꯆꯥꯎꯔꯥꯛꯅ ꯏꯟꯗꯤꯌꯥ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯐ꯭ꯂꯦꯁꯟ ꯔꯦꯠ ꯑꯁꯤ 4ꯗꯒꯤꯅ 6% ꯐꯥꯎꯕ ꯍꯥꯏꯒꯠꯄꯅꯤ ꯑꯗꯨꯕꯨ ꯁꯪꯒꯣꯝ ꯑꯃꯗꯤ ꯁꯪꯒꯣꯝꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕ 10%ꯒꯤ ꯃꯌꯥꯗ ꯂꯣꯏꯅ ꯍꯥꯏꯒꯠꯂꯤ ꯃꯁꯤ ꯏꯟꯗꯤꯌꯥꯗ ꯁꯪꯒꯣꯝꯒꯤ ꯁꯄ꯭ꯂꯥꯏꯗꯒꯤ ꯗꯤꯃꯥꯟꯗ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯪꯒꯣꯝ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯝꯂꯤꯕ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛꯇꯤ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯀꯣꯟꯅꯔꯛꯇꯕꯗꯒꯤ ꯑꯆꯧꯕ क्वांटिटीꯗ ꯐꯣꯔꯦꯟꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯕꯒꯤ ꯐꯤꯚꯝ ꯑꯃ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯂꯦ ꯁꯪꯒꯣꯝ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯣꯡꯃꯗ ꯏꯟꯗꯤꯌꯥꯗ ꯄꯥꯔ ꯀꯦꯄꯤꯇꯥ ꯀꯟꯖꯨꯝꯁꯟ ꯑꯁꯤ 325 ꯒ꯭ꯔꯥꯝꯅꯤ ꯃꯁꯤ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯦꯚꯔꯦꯖꯇꯒꯤꯁꯨ ꯍꯦꯜꯂꯤ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯦꯚꯔꯦꯖꯇꯤ 320 ꯒ꯭ꯔꯥꯝ ꯈꯛꯇꯅꯤ ꯏꯟꯗꯤꯌꯥꯗꯗꯤ ꯁꯪꯒꯣꯝ ꯑꯁꯤ ꯅꯦꯁꯦꯁꯔꯤ ꯒꯨꯗꯁ ꯑꯃ ꯑꯣꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯐꯅ ꯋꯥꯡꯅ ꯃꯃꯜ ꯍꯥꯏꯒꯠꯆꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯗꯤꯃꯥꯟ ꯑꯁꯤꯗꯤ ꯄꯥꯛ ꯇꯥꯕ ꯂꯩꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯗꯤꯃꯥꯟ ꯋꯥꯡꯕ ꯇꯥꯔꯒꯗꯤ ꯁꯄ꯭ꯂꯥꯏ ꯑꯗꯨꯁꯨ ꯍꯦꯟꯒꯠꯀꯗꯕꯅꯤ ꯍꯧꯈꯤꯕ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯗ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯃꯗ 6%ꯗꯤ ꯁꯪꯒꯣꯝꯒꯤ ꯁꯄ꯭ꯂꯥꯏ ꯑꯁꯤ ꯍꯦꯟꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ 2013-14ꯗꯒꯤꯅ 2019-20 ꯐꯥꯎꯕ ꯑꯁꯤꯗ ꯁꯪꯒꯣꯝ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ 138 ꯃꯤꯂꯤꯌꯟ ꯇꯟꯗꯒꯤꯅ 198 ꯃꯤꯂꯤꯌꯟ ꯇꯟ ꯐꯥꯎꯕꯗ ꯍꯦꯟꯒꯠꯂꯛꯈꯤ ꯃꯁꯤ ꯆꯥꯎꯔꯥꯛꯅ 6%ꯒꯤ ꯆꯥꯡꯗꯅꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯅ 3%ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯈꯤ ꯑꯗꯨꯕꯨ 2020ꯒꯤ ꯃꯇꯨꯡꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ COVID-19ꯅ ꯑꯃꯗꯤ ꯍꯧꯖꯤꯛ ꯊꯥ 6ꯀꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯄꯤ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅꯅꯤ COVID-19ꯒꯤ ꯃꯇꯝꯗ ꯑꯆꯧꯕ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡ ꯍꯣꯇꯦꯜꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯐꯖꯅ ꯐꯪꯁꯟ ꯑꯃꯠꯇ ꯇꯧꯅꯈꯤꯗꯦ ꯑꯗꯨꯒ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯅꯆꯤꯡꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯪꯒꯣꯝꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯛꯈꯤ ꯁꯪꯒꯣꯝ ꯁꯤꯠꯇ꯭ꯔꯕꯅꯤꯅ ꯄꯩꯁꯥ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯁꯟ ꯏꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄꯤꯖ ꯄꯤꯊꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯦꯔꯤ ꯐꯥꯔꯝ ꯇꯧꯕ ꯐꯥꯔꯃꯔ ꯀꯌా ꯑꯃꯗꯤ ꯑꯆꯧꯕ ꯑꯋꯥꯕ ꯀꯌా ꯑꯃ ꯃꯥꯌꯣꯛꯅꯈꯤ ꯁꯪꯒꯣꯝ ꯄꯨꯊꯣꯛꯄ ꯁꯟ ꯏꯔꯣꯏꯅꯆꯤꯡꯕ ꯀꯌꯥꯒꯤ ꯃꯁꯤꯡꯁꯨ ꯍꯟꯊꯔꯛꯈꯤ COVID-19 ꯀꯣꯝꯊꯣꯔꯛꯂꯕ ꯃꯇꯨꯡ ꯍꯥꯟꯅꯒꯨꯝ ꯗꯤꯃꯥꯟꯁꯤ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯈꯤ ꯇꯧꯕꯇꯕꯨ ꯁꯄ꯭ꯂꯥꯏꯗꯤ ꯉꯝꯗ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕꯗꯤ ꯁꯟ ꯑꯃ ꯁꯪꯒꯣꯝ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯣꯏꯕ ꯃꯇꯝꯗ ꯆꯍꯤ 3ꯗꯤ ꯆꯪꯏ ꯃꯔꯝꯗꯤ ꯁꯟ ꯑꯃ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯐꯥꯎꯕ ꯃꯇꯝ ꯑꯁꯤ ꯊꯥ 15ꯗꯒꯤꯅ ꯊꯥ 19 ꯐꯥꯎꯕ ꯆꯪꯏ ꯑꯗꯨꯒ ꯁꯟ ꯑꯁꯤꯅ ꯃꯆꯥ ꯃꯤꯔꯣꯟꯕ ꯑꯗꯨꯅ ꯊꯥ 8ꯗꯒꯤꯅ 10 ꯐꯥꯎꯕ ꯆꯪꯏ ꯁꯟ ꯑꯗꯨꯅ ꯃꯆꯥ ꯀꯣꯛꯂꯕ ꯃꯇꯨꯡꯗꯒꯤ ꯁꯪꯒꯣꯝ ꯁꯨꯡꯕ ꯅꯠꯇ꯭ꯔꯒꯅ ꯄꯨꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯏꯔꯣꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯇꯝ ꯁꯥꯡꯅ ꯂꯧꯕ ꯍꯦꯜꯂꯤ ꯏꯔꯣꯏꯒꯤꯗꯤ ꯆꯍꯤ 3ꯗꯒꯤꯅ 4 ꯐꯥꯎꯕ ꯆꯪꯏ ꯃꯔꯝ ꯀꯌꯥ ꯑꯁꯤ ꯂꯩꯕꯅ ꯁꯪꯒꯣꯝ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯁꯪꯒꯣꯝꯒꯤ ꯗꯤꯃꯥꯟꯅ ꯐꯅ ꯍꯦꯟꯒꯠꯆꯔꯛꯄ ꯇꯥꯔꯒꯁꯨ ꯐꯠ ꯍꯦꯛꯇ ꯍꯦꯟꯒꯠꯍꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯔꯛ ꯑꯁꯤꯗ 2022ꯒꯤ ꯂꯣꯏꯔꯝꯗꯥꯏ ꯑꯁ꯭ꯋꯥꯏꯗꯒꯤ ꯂꯝꯄꯤ ꯁ꯭ꯀꯤꯟ ꯗꯤꯖꯤꯖ ꯍꯥꯏꯅ ꯈꯪꯅꯕ ꯑꯃ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯁꯤ ꯁꯥ ꯁꯟꯁꯤꯡꯗ ꯅꯥꯕ ꯂꯩꯅꯥ ꯃꯈꯜ ꯑꯃꯅꯤ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯛꯇꯨꯅ ꯚꯦꯛꯁꯤꯅꯦꯁꯟ ꯃꯈꯜ ꯀꯌా ꯑꯃ ꯇꯧꯗꯨꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯂꯝꯄꯤ ꯁ꯭ꯀꯤꯟ ꯗꯤꯖꯤꯖ ꯑꯁꯤꯗꯤ सन अमदा हेक नाबगा मागा लेमिनरिबा अतोपा सन अमदा अमु यामना थुना संदोकपा ngami maram asina khwaidagi faba pambaidi सन अमा हेक नारपगा नारिबा सन अदु तोंगाना पुथोकलगा थंबा नत्रगना हातोखिबा असini maram asina su सन gi population asi yamna hanthanki संगोम की डिमांडी नोम की लेप लेतना असुम असुम वांखलई मरम असिना ममनसु असुम असुम तांखलई
दरकार लेरिबा संगोम की चांग असिदी अखोगी लेबा असिदगी पुथोकचबा ngamdrabanina foreign dagi import tawba haibasi masana tabani adubu hojik india na संगोम असी मपानदगी इंपोर्ट तौबा हाइबासी इंडियन डेयरी फार्मर्सिंग दा अचौबा अवाबा अममुक लाकदोरिबनी तसेंगना हारिगदी मसी डेयरी फार्मर्सिंग गी मयुक्तनी मतांग असिदा पॉलिटिशियन खरना फाउबा इंपोर्ट तौरपा हाइबा असिदा ऑब्जेक्शन तौरखिबा लेख्रबनी मरम असिना इंडिया असी RCEP हाबदी रीजनल कॉम्प्रिहेंसिव इकोनॉमिक पार्टनरशिप तगी फाउबा इंडियन डेयरी फार्मर्सिंग गी येंगलगा तोखिबनी RCEP हारिबसी लेबा अमगा फ्री ओइना ट्रेड तौनबा याबगी एग्रीमेंट अदुबनी RCEP की मतंगदा एक्सप्लेन तौदुना लेबा तारगदी वीडियो असी असुकी मतिक सांगलगनी अदुना असिगी मतंगदा ज्ञान ताहौनबगीदमा ए एग्जांपल अमता हाइजरमगे खुदम ओइना अतोप लेबा अमदगी लाकबा ममन अहोंग पोट अदु इंडिया दा योलगदी इंडिया की पोट सिंग अदु सित्तबा हाइबसी मसाना ताबनी करिगुम्बा इंडिया की पोट सिंग असि सिलक्तबा तारगदी इंडिया दा लेरिबा फार्मर सिंग असिदी सोदनमकी अवाफमदा ताबा ताबनी मरम असिना एनिमल हस्बेंडरी सेक्रेटरी राजेश कुमार ना असुमना फोंदोकी मदुदी मिल सप्लाई की सिचुएशन असी कुपना नैनरबा मतुंगदा इंपोर्ट तौरकपा नत्रगना तौरक्तबा हाइबा अदु लेपकनी हाइना महांगना फोंदोकी कर्नाटकाददी संगोमगी इशू असी अचौबा इरांग अमा ओइना चथरी अखोई स्वाइदा उरिबा अमूल की प्रोडक्ट सिंग असी कर्नाटकाददी योनबा चंगलकपसु थिंगी कर्नाटकाददी नंदिनी हारिबा डेयरी प्रोडक्ट असिना मार्केट असी डोमिनेट तौरगा लई हौजिक लाक्लिबा संगोम तांगलकपगी मतंग असिदा अमूल कंपनी असिसु कर्नाटकादा चंगलकलनी हारिबदगी मफम कया अमदा नंदिनी ब्रांड की प्रोडक्ट सिंगना लेरिंगे असिदा अमूल चंगलकपा यारोय हाइदना मफम कया अमदा इरांग कया अमसु थोकली मसी पॉलिटिकल इशू अमा फाउबा ओइकी लोसिलकपा असिदा मयामदा इंफॉर्मेशन पीबा याबा वीडियो कया अमा पुदुना लाकपदा थवा पीबोइना चैनल असिबु सपोर्ट तौबिरम